Pikliba angang yaona meeoi Kuki khutlai paiba shingna pharaba matung hattokkhibagi thouong adu Yaningdaba Phongdoktuna Wangkhei High School da hangba relief camp ki inmate shingna Wakat Khongjang Chathakhre Manipur kallu leibanga u haiba dimanda Wangkhei apunba nupi lupna silaga Chathakheba wakan mifam aduda kongkham Monica kaubi inmate amana hai thar tara nipan suraba lanasi ngasi fawba loshina bawkanabagi mami amata udri Lanasigi achoba chaitheng ama phanglaga leiringai talaga sida Pikliba angang yauna meeoi Kuki khutlai paiba shingna thamchina Hatkhiba thouong asi akan mamong da condemn tawi hauji thogliba lanasi loishinbagi mahuta center na tongan ba police station tarungna konma mafamda nauna first pa amuk thamjilakpa asisu yaningde haina mangna makha taki आई वांखै रिलीफ कैम्प लेजब इनमेट अमने खोइन ngasi famjariba wakat mifam ase Kuki terroristing na Meecham barja angang ahum yauna nupi ahum makhoi taruk po Hatkhiba do Yaningdaba Phongdoktuna boina famjabane kaisu khongjatriba taibangi awanungai machet ama bo khongjatriba I matum buju makhoina minungsi leitana sarak tambiraga hattokkhibagi do madugi damakta khoina Yaningdaba Phongdoktuna boina famjabane aduga akhoigi tampaklamda chingdagi Kuki na nongmai kaptharaga tampakta paspa thamjinbase asisu Yaningdaba khoina Phongdoktuna boina famjabane